ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯝꯗꯝꯁꯤꯒ ꯂꯥꯛꯏꯕꯁꯦ ꯑꯩꯈꯣꯏ ꯑꯁꯥꯝ ꯀꯁꯥꯔ ꯁꯤꯜꯆꯔ ꯕꯣꯜꯖꯨꯔꯒꯤ ꯂꯟꯂꯩꯃ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ ꯀꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯆꯔꯤꯕꯁꯤ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯇ ꯑꯋꯥ ꯑꯅꯥ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯖꯔꯨꯒꯦ ꯑꯗꯨꯒ ꯖꯤꯔꯤꯕꯥꯝꯗꯅ ꯉꯁꯤ ꯑꯃꯨꯛ ꯅꯧꯅ ꯊꯥ ꯑꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯂꯤꯕꯁꯤ ꯅꯛꯅꯕ ꯀꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯌꯦꯡꯅꯤꯡꯕ ꯎꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤ ꯑꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄꯁꯤꯒ ꯉꯁꯤ ꯎꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯕꯨ ꯆꯤꯟꯕꯥꯜꯗ ꯍꯥꯏꯕꯁꯤꯅ ꯊꯣꯛꯇꯔꯦ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯉꯁꯤ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎ ꯑꯉꯥꯡ ꯄꯤꯛꯈ꯭ꯔꯕ ꯃꯌꯥꯝ ꯑꯁꯤꯅ ꯂꯩꯔꯝꯃꯤꯕꯁꯦ ꯑꯁꯤꯕꯨ ꯀꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯐꯝ ꯍꯥꯏꯕꯕꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯒꯤ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯑꯃꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯎꯄꯥꯏ ꯂꯩꯇꯦ ꯉꯁꯤ ꯇꯥꯔꯤꯕ ꯑꯋꯥ ꯑꯅꯥꯁꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇꯅꯤ ꯃꯈꯣꯏꯅ ꯀꯣꯛꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯗꯣ ꯑꯍꯟ ꯑꯣꯏꯔꯕ ꯏꯃꯥꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯁꯨ ꯈꯪꯍꯧꯗꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯋꯥꯕꯁꯤ ꯌꯥꯡꯅꯃꯛ ꯀꯣꯛꯍꯟꯕꯤꯌꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯐꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯑꯃꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯚꯥꯔꯠꯀꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯅꯤꯒꯤ ꯑꯍꯨꯝꯁꯤꯒꯤ ꯃꯐꯝꯗ ꯍꯟꯖꯟ ꯍꯟꯖꯟꯅ ꯏꯀꯣꯛ ꯅꯣꯜꯂꯗꯨꯅ ꯍꯥꯏꯖꯔꯤ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗꯁꯨ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯒ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯋꯥꯕꯁꯤ ꯌꯥꯡꯅꯃꯛ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯋꯥꯕꯁꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯏꯈꯨꯟ ꯏꯔꯩꯆꯥꯁꯤꯡꯅ ꯈꯔ ꯈꯔ ꯃꯥꯒꯤ ꯂꯩꯖꯕ ꯉꯝꯖꯕꯗꯣ ꯄꯤꯕꯤꯔꯛꯄꯅꯤ ꯄꯤꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯐꯤꯔꯣꯜ ꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯅꯨꯄꯥꯁꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯗꯨꯒ ꯁꯥꯟꯅꯄꯣꯠ ꯕꯥꯜꯇꯤꯟ ꯃꯣꯛ ꯄꯨꯈꯝ ꯒ꯭ꯂꯥꯁ ꯈꯇꯥ ꯕꯣꯏ ꯀꯣꯂꯣꯝ ꯑꯁꯤꯅꯆꯤꯡꯕꯅꯤ ꯑꯁꯤ ꯄꯨꯔꯛꯂꯤꯕ ꯑꯁꯤꯅ ꯃꯌꯥꯝꯁꯨ ꯃꯕꯨꯛ ꯈꯔ ꯄꯦꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ